Welcome to Jaribon Podcast. Hello everyone. Yengiriba mayambu SS Jaribon Blocks ki magedi karamna okchari amasung SS Jaribon Blocks ki masa oina tutukchaba program Jaribon Podcast haina ngasidagi hojare. Ngasigi Jaribon Podcast ki first episode sida guest oina lengbirakpa ojagi ming panjakhiroige oja se ahana akogi nata sankritan gi fil sida mayamna sakhang makhang naraba oja amasung akogi Jaribon tatana kasada tanata bora valley tatana akogi India amasung foreign country da so oja se mayamna sakhang makhang naraba ojani ado mayam se sat structure ke oja se sat structure ke mayam da Nata Sankritan gi filda Jaribon leibakta natana mapan Jaribon tasu maming leiraba mayamna sakhang naraba oja Brozembo masigi Jaribon Podcast ki ahanba episode sida taramno okchari Jabozen bu akogi ngasigi program sida lapibigi tamanam kheli tana hagachari ado ojana ajiki ojagi leifam khangde kai khangde akogi viewers mayam su khangan bo oina ojagi amtang akogi Jaribon kanai gi da leiba khotpa sim tang mayam da ko viewers mayam da amtang khangde Mana ngasi mon da ngasi invite tau dai sia ayam na kano ni aga chere du da makta noi na ai sia isamak dum kano to pung ngai bani sing ai he profession ni ai Jaribon ni tingul hai ba kano de ni ai tingom ni ai an de lai gidra an mami ge tingom kunjo babu de ma da tingom ongbi nabili devi ai sia ko isini na kare te je kwai de atom bani mayam na su dum samdi du na dum kano to ko ngi so ge samna ga ngasi ko ya no broadcast ki first episode ko na ko isi ni akogi di layo khabani ojana lakpiu se asigi se oja hoji ojana asigi filsiga akogi khangde drum khangde ojagi di jam no to ni pung tanate ado asigi filsiga ojana kamaina khongtha gi bano si tang akogi viewers mayam da punsi ai je kai su khang ngam ponte kai do bu ga ai je class 5 karak matam da ai jari bo na ko tingon kun ge model school of class 5 se tam ma tam matung dei samban ko ko do ko han je school ge महाराष्ट्र दामोदर महाराष्ट्र sida jari bomba la ko matam da ko de lai ko mai dharma prasad dharma mahasabha kan men to ko masida kano to ugira ko han na he kano ba sana thokra ba ma na he pam jaga lai ni do school ne dum lai badagi kano to udagi chang udagi ai ji ju mana महाराष्ट्र mu sina thokra Java around 89 90 do I we wari ko ramle ko matam do is class 5 kano to ga class 6 ta promote to godong ni adu wa jeng sida han jingna hoi ai gi tungi khanbi ba hai ga tra ko na de hoi hoji ti generation gap se yam lebi ne ko samna ba hoji ko na lebi sida ai sa si dum generation gap am na khane ba ai ga han ne su matam do generation gap am oi na adu su mo na tung do oi ga do lambi se ui bi gi hai ga tra mana ai se school महाराष्ट्र musina to sina to kan महाराष्ट्र ai ge abi matung na manipur chale matung na महाराष्ट्र na ma ge world to to bada mai sankirtan je matam da kano to jabda pung ge na ge damak ta ai si wona ai ga ado ai ge ma da bani to khoi je da sina ko महाराष्ट्र na to pung ta man ge man bu di hanan adu matung na tap na dum lai jenu makha dum wari si matung dum na thake ko mai to lai si ge lambi si da a ma khong da ba hawi aduge oja akogi sum tarakpada tajabada koina kaino da ojana kolkata da Santiniketan da su punya elemen tai dagedi Rajasthan da su university da dance ki department da oga wona pin ku dirami hai sigi matang da so da na tang tang lagi ai je samna da koi hanchina महाराष्ट्र ka thom ne ka thom ke महाराष्ट्र na koi am shembi re pung je tawra oja ma koi kano tawra oja kanan mena pung ke tawra matung da अब 96 तो आई से मो ऐसे
Manipur le ba se iskon ni gurukul le dei ni ka umma ke no ne gurukul ge niom se de mayam ni khangmi ramani hamti lai na tre hamti lai na iskon ni ke suna tre ai budi hodi kina mo pura me thodam ne khoi le ahim pu hum khai go tabi yade aduga ayuk ki mage lai gi keno kai dana ba lai mangala tine pu hum khai de ge hogo dom ye aduga adu matung na mo tau to pung tor ko pung tor matung na nga free bang pung ma se nga lai pa hura adu makha do mo sengdok thing mandir sengmo ko tas mai gurukul gi niom mo le na si mayam se taw ga ise le re ne matung ne 1995 96 ga jum da yumda la ka da sumo aina saigi maharashtra tam lai ba pungje ne te pungje ti sona la matung diga mo ko an sina de taw na ko ye ri le ko society da ji sanar ba sada karma sida mo ai khara mo input taw le ka sida mo gai ba taw na ba ina an ge ne si matung ga si to khala ga rani ai yam ping na ne yam ping na pungje de ta khala matung sida mo ai se santani ke tandagi metai oja jiten na मासे हैला कांतिदा सही पुदे गम लाख जा वर्कशॉप लाय नि तु दासे या हुजि पुदि लै गित्रे को आइ कनेक्शन हेक तबिरम बहन से ओइना मयाम ने कनो न खोइ जलाम पुगे जा डोनेशन रायना माना हैला कांतिदा कनो तो मुतु मांगन सवांग पुगे बा मतंग सिबिजन दिया बनि माय वर्कशॉप जे पुगे नि माय नो तो ना जि तौलम सिदा माना ai je contact ko pisan bai tare ba जमदे ओजासिना सु दम चाना थोक्रेगा ओजासिना नुंसि बदने बुंगा नंग सिदाबुदी जय याम फरे अदु सिगी मथक सु मग नंग काखनिंगा गदि हाबदि सि हंदे याबना थबा लाइफ से माने माने अदु अदु नंग शांतनि गतन लाउ को अदुगा आइना नंग अचंगबा आइना लोय तौगनि नंग सेमनिंग यान ओजासिना मो इसे मो तो तोरम सि मतुंगा मा चखरे मतुंगा जे इकुइ कुजना हन चिं तानरा मतुंगा ओजासिना नुंसु ओजासिना टिकेट की पैसा मा थारेगा आदि को बता दे कलकत्ता दे मा शांतनि गतन ले शांतनि गतन प्रोफेसर ने बोला ये ज्योतिर्मय सिंह मा पैसा का थारे चले चलना माने कनो याको सॉरी रेलवे स्टेशन में ngai le शांतनि गतन नि कनो से जब ngai le में सो ngai ले मतु मा ने ट्यूशन में को में चला दे जब मुक चला गम तमई से कोई पुंग तंबा पुंग जेबा हाइसे मागी मसा अनि हम थोए अदुना रूट चेक करी वनी समना हाबदा प्रोफेशनल ओरगो सको मयाम लेदिना कोइना तमईबा नत संगीतन सिना रूट ओइना थंबा याय ꯁꯤ ꯊꯝꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯖꯒꯣꯏꯒꯤ ꯆꯠꯈꯤꯕ ꯈꯪꯗꯦ ꯑꯃꯅ ꯁꯣꯗ ꯎꯠꯈꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯄꯁꯦ ꯁꯤꯁꯦ ꯑꯣꯖꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯀꯩꯅꯣ ꯇꯧꯕꯤꯔꯦꯀꯣ ꯑꯗꯨ ꯃꯉꯣꯟꯗ ꯂꯩꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯁꯨ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯔꯕꯤꯟꯗ꯭ꯔ ꯚꯥꯔꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯃꯨꯛ ꯄꯣꯁ ꯑꯃ ꯄꯥꯔꯠ ꯇꯥꯏꯝꯒꯤ ꯍꯥꯡꯉꯦꯅ ꯑꯃꯨꯛ ꯑꯣꯖꯥꯁꯤꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯦ ꯑꯗꯨ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯦ ꯆꯠꯂꯒ ꯑꯩ ꯁꯥꯟꯇꯅꯤꯀꯦꯇꯟꯗ ꯑꯃꯨꯛ ꯑꯣꯖꯥ ꯃꯅꯥꯛꯇ ꯂꯩꯔꯦ ꯑꯗꯣ ꯑꯣꯖꯥꯁꯤꯅ ꯀꯂꯀꯇꯥꯗ ꯑꯃꯨꯛ ꯏꯃꯥꯕꯣꯛ ꯀꯂꯥꯕꯇꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯖꯒꯣꯏꯗ ꯌꯥꯝ ꯐꯥꯎꯕ ꯃꯥꯉꯣꯟꯗ ꯑꯃꯨꯛ ꯀꯣꯟꯇꯦꯛ ꯇꯧꯔꯀꯥꯟꯗ ꯃꯥ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯣꯁ ꯍꯥꯡꯉꯤꯕ ꯄꯣꯁꯁꯦ ꯑꯩ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯣꯏꯅ ꯍꯥꯏꯅꯈꯤꯕꯅꯤꯀꯣ ꯑꯩ ꯆꯠꯂꯀꯥꯟꯗ ꯑꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩ ꯄꯣꯁꯁꯦ ꯑꯃꯨꯛ ꯃꯣꯏ ꯄꯥꯔꯠ ꯇꯥꯏꯝ ꯄꯣꯁꯁꯦ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯁꯦ ꯌꯨꯝ ꯍꯜꯂꯛꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯏꯃꯥꯕꯣꯛꯁꯤꯅ ꯑꯣꯖꯥ ꯀꯂꯥꯕꯇꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯏꯃꯥꯕꯣꯛ ꯃꯃꯜ ꯀꯧꯏ ꯃꯥꯁꯤꯅ ꯑꯩꯁꯦ ꯅꯪ ꯆꯠꯄ ꯌꯥꯔꯔꯣꯏ ꯅꯪ ꯃꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯥꯒꯤ ꯆꯥꯎꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯂꯩ ꯁꯤꯗ ꯑꯣꯏꯅ ꯅꯪ ꯄꯨꯡꯁꯦ ꯖꯒꯣꯏꯒꯤ ꯄꯨꯡꯁꯦ ꯃꯥꯅ ꯑꯣꯏꯅ ꯇꯝꯕꯤꯔꯒ ꯅꯪ ꯌꯩꯌꯨ ꯍꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯇꯝꯕꯤꯔꯛꯄ ꯑꯗꯨꯅ ꯁꯤꯅ ꯀꯥꯟꯅꯕꯁꯤꯅ ꯑꯩꯅ ꯅꯠꯇ ꯁꯪꯀꯤꯔꯇꯟꯁꯦ ꯃꯅꯤꯄꯨꯔꯗꯒꯤꯀꯣ ꯑꯣꯖꯥ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯖꯥꯔꯤꯒꯣꯟꯗ ꯂꯩ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯈꯔ ꯇꯥꯟꯅꯕ ꯇꯧꯍꯧꯋꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯥꯟꯇꯅꯤꯀꯦꯇꯟꯒꯤ ꯑꯣꯖꯥꯁꯤꯅ ꯑꯃꯨꯛ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯃꯇꯥꯡꯁꯤꯗ ꯃꯥꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯀꯜꯀꯇꯥꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯖꯒꯣꯏꯁꯦ ꯌꯩꯕꯁꯦ ꯖꯒꯣꯏꯒ ꯁꯪꯀꯤꯔꯇꯟꯁꯦ ꯈꯔ ꯈꯦꯠꯅꯩ ꯌꯩꯕꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯃꯨꯛ ꯇꯝꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯄꯗꯒꯤ ꯑꯩꯁꯦ ꯑꯃꯨꯛ ꯑꯦꯔꯥꯎꯟ 2003 ꯁ꯭ꯋꯥꯏꯗ ꯔꯥꯖꯁꯊꯥꯟꯗ ꯚꯦꯀꯦꯟꯁꯤ ꯑꯃ ꯍꯥꯡꯉꯦ ꯃꯅꯁꯄꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯥꯝ ꯑꯆꯧꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯤ ꯑꯦꯁꯤꯌꯥꯒꯤ ꯇꯣꯞ ꯁꯦꯀꯦꯟ नुपी इंगनी तमीसे मैं आद लेगे सांगा चब यादे फिरोन जब खादी नदी सेट यादे क्या मैं खरे लेगे राजस्थान चले राजस्थान चलगा 2009 सब में 6 पे कमीशन लाए पैसा खतंग लिखपदुमाइना खल उनरीब मैम चल टूर मैम इसा ग्रुप सेमनीबको थोड़ा 2009 थोड़ा इकुई कुना वर्ल्ड टूर ग्रुप सेमे टूर चलीदना ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯗ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯎꯕꯗ ꯑꯣꯖꯥ ꯑꯗꯨꯝ ꯃꯄꯥꯟꯗ ꯁꯨꯝ ꯑꯩꯈꯣꯏ ꯇꯧꯔꯗ ꯁꯨꯝ ꯂꯩꯕ ꯁꯨꯝ ꯋꯤꯟꯇꯔ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯃꯦꯔꯤꯀꯥꯗ ꯁꯨꯝ ꯑꯃꯨꯛ ꯎꯏ ꯑꯃꯨꯛ ꯁꯣꯝꯗ ꯀꯗꯥꯏ ꯀꯗꯥꯏꯗ ꯃꯐꯝꯁꯦ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯑꯗꯨꯝ ꯊꯨꯡꯗꯕ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯦ ꯁꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯈꯪꯗꯦ ꯃꯁꯥꯏ ꯃꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤꯁꯨ ꯋꯥꯔꯤ ꯑꯗꯨꯝ ꯃꯈꯥ ꯑꯗꯨꯝ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯤ ꯁꯤꯒꯤꯁꯨꯀꯣ ꯈꯔ ꯑꯋꯥꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯁꯨ ꯐꯪꯗꯦ
ꯑꯗꯣ ꯑꯩꯁꯦ ꯃꯔꯛ ꯑꯃ ꯈꯤꯇꯪ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯍꯣꯏ ꯑꯩꯒꯤ ꯑꯁꯥꯗꯨꯅ ꯋꯥꯡꯃꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ 2008-9ꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ ꯑꯦꯔꯥꯎꯟ 2004-3-4 ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯁꯦ ꯐꯣꯔꯦꯟꯁꯦ ꯑꯗꯨꯝ ꯃꯤꯗꯤ ꯆꯠꯅꯕ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯗꯕ ꯑꯗ ꯑꯩꯁꯦ ꯁꯦꯂꯦꯛꯁꯟꯁꯦ ꯍꯦꯛ ꯇꯧꯕꯤꯗꯕꯒꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯇꯧꯕꯗꯅ ꯑꯩꯅ ꯁꯤꯡꯕ ꯍꯦꯟꯃꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯤꯁꯦ ꯄꯨꯛꯅꯤꯡꯗ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯀꯥꯟꯗ ꯑꯗꯣ ꯑꯩꯅ ꯈꯟꯒꯦꯕ ꯑꯩ ꯐꯥꯔꯁ ꯐꯣꯔꯦꯟ ꯇꯨꯔ ꯑꯩ ꯏꯁꯥꯅ ꯊꯤꯔꯒ ꯆꯠꯀꯅꯦꯅ ꯑꯩ ꯀꯅꯥꯝ ꯆꯠꯂꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯃꯥ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯀꯣꯟꯇꯦꯛ ꯇꯧꯔꯀꯥꯟꯗ ꯑꯩ ꯆꯠꯀꯅꯤ ꯃꯤ ꯑꯃꯒꯤ ꯑꯟꯗꯔꯗ ꯁꯨꯡꯆꯠ ꯆꯠꯂꯣꯏꯅ ꯈꯟꯈꯤꯕ ꯑꯃ ꯂꯩꯒꯦ ꯑꯗꯨ ꯏꯁꯣꯔꯅꯁꯨ ꯑꯗꯨꯝ ꯆꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯨꯔꯁꯦ ꯑꯗꯨꯝ ꯃꯊꯪ ꯌꯥꯝꯅꯕꯨꯗꯤ ꯌꯥꯝꯕ ꯅꯠꯇꯦ ꯑꯩ ꯃꯣꯔꯦꯟ ꯂꯝ 12ꯗꯩꯅ 15 ꯆꯠꯂꯝꯒꯗ꯭रा ꯀꯟꯇ꯭ꯔꯤꯁꯦ ꯑꯁꯤ ꯃꯅꯨꯡꯗ ꯍꯟꯖꯟ ꯍꯟꯖꯟ ꯆꯠꯄꯁꯨ ꯌꯥꯎꯏꯀꯣ ꯃꯗꯨꯗꯤ ꯑꯗꯨꯝ ꯁꯤꯡꯒꯜ ꯂꯩꯔꯒ ꯑꯃꯦꯔꯤꯀꯥ 3-4 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯄ ꯑꯗꯩ ꯑꯇꯣꯞꯄꯗꯁꯨ ꯑꯗꯨꯝ ꯂꯥꯏꯕꯛ ꯐꯗꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯅꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯏꯟꯚꯥꯏꯇꯦꯁꯟ ꯇꯧꯋꯤ ꯑꯩ ꯒ꯭ꯔꯨꯞ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯤ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏ ꯑꯐꯥꯎ ꯑꯐꯥꯎꯕ ꯂꯩꯕ ꯃꯣꯏꯒꯤ ꯇꯨꯡꯏꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯖꯒꯣꯏꯒꯤ ꯖꯩꯕꯤꯅꯕ ꯃꯤꯁꯦ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯔꯒ ꯑꯩꯈꯣꯏ ꯄꯠꯃꯁ꯭ꯔꯤ ꯐꯪꯕꯤ ꯑꯗꯩ ꯁꯪꯒꯤꯇ ꯑꯦꯀꯥꯗꯃꯤ ꯐꯪꯕꯤ ꯂꯩꯗꯅ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯃꯣꯏꯗ ꯑꯗꯨꯝ ꯆꯠꯄ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯒꯤ ꯇꯨꯔꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯗ ꯆꯩꯅꯥꯔꯣꯝꯗ ꯈꯪꯗꯦ ꯆꯩꯅꯥꯗꯁꯨ ꯆꯠꯄ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯁꯦ ꯑꯩ ꯆꯩꯅꯥꯗ ꯑꯁꯣꯝꯗ ꯚꯦꯠꯅꯥꯝ ꯀꯝꯕꯣꯗꯤꯌꯥ ꯑꯗꯩ ꯑꯁꯣꯝꯗ ꯑꯗꯨꯝ ꯆꯠꯄꯗ ꯑꯁꯤꯁꯦ ꯃꯣꯏꯅ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯑꯥꯗ ꯃꯣꯏꯅ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯜꯆꯔꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯁꯦ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯅ ꯈꯪꯕ ꯈꯪꯗꯦ ꯁꯤꯒꯤ ꯂꯤꯡꯒꯝ ꯈꯔ ꯂꯥꯛꯄꯁꯦ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯣ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯑꯁꯥꯝ ꯑꯁꯥꯝꯗ ꯀꯗꯥꯏ ꯍꯩꯂꯥꯀꯥꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯩꯂꯥꯀꯥꯟꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯂꯂꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯥꯔꯁꯇ ꯃꯣꯏ ꯏꯟꯗꯤꯌꯟ ꯀꯜꯆꯔ ꯁꯤ ꯃꯇꯨꯡꯗ ꯃꯣꯏ ꯗꯤꯚꯥꯏꯠ ꯈꯔ ꯈꯥꯏꯗꯣꯛꯑꯅꯤ ꯑꯃꯨꯛ ꯏꯟꯗꯤꯌꯟ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏ ꯀꯔꯝꯕ ꯂꯧꯁꯤ ꯏꯁꯇꯤꯝ ꯃꯌꯥꯝ ꯂꯩꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯤꯀꯦꯜꯗ ꯗꯥꯟꯁ ꯇꯧꯁꯤ ꯐꯣꯔꯝ 8 ꯂꯩꯔꯤ ꯐꯣꯔꯝ ꯁꯤꯗ ꯃꯅꯤꯄꯨꯔꯤꯗ ꯀꯅꯥ ꯁꯦꯂꯦꯛꯁꯟ ꯇꯧꯁꯤ ꯑꯗꯩ ꯄꯨꯡ ꯆꯣꯂꯣꯝꯗ ꯀꯅꯥ ꯁꯦꯂꯦꯛꯁꯟ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯂꯩꯅꯩꯌꯦꯕ ꯁꯤꯗ ꯇꯨꯔꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯅꯤꯒꯨꯝꯕ ꯈꯥꯏꯗꯣꯛꯑꯦ ꯑꯩꯈꯣꯏꯅ ꯀꯦꯇꯥꯒꯣꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯁꯔꯀꯥꯔꯅ ꯀꯧꯕ ꯇꯨꯔ ꯑꯃ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯟꯕꯅ ꯇꯨꯔ ꯑꯃ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯥꯏ ꯂꯩꯗꯅ ICCR ꯀꯥꯏꯅ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯂꯩ ꯁꯤꯒꯤ ꯇꯨꯔ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯏꯅꯔꯤꯕ ꯕ꯭ꯂꯨ ꯄꯥꯁꯄꯣꯔꯠꯁꯦ ꯁꯤ ꯖꯃꯥ ꯇꯧꯔ ꯃꯇꯨꯡꯗ ꯋꯥꯏꯠ ꯄꯥꯁꯄꯣꯔꯠ ꯑꯃ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯆꯠꯀꯅꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯅꯠꯇꯦ ꯄꯥꯁꯄꯣꯔꯠꯁꯤꯗ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯅ ꯑꯃꯅꯤ ꯑꯣꯐꯤꯁꯤꯌꯦꯜꯅ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏꯅ ꯕ꯭ꯂꯨꯁꯤꯅ ꯑꯃꯅꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯠꯂꯦ ꯁꯤꯒꯤ ꯇꯨꯔꯁꯤꯅ ꯑꯃ ꯑꯣꯏꯔꯦ ꯁꯦꯀꯦꯟꯗꯤ ꯁꯤ ꯑꯣꯏꯔꯒꯗꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯁꯦ ꯏꯟꯚꯥꯏꯠ ꯇꯧꯔ ꯀꯧꯕꯅꯦ ꯑꯗꯨꯒ ꯃꯥꯏ ꯃꯇꯤꯛ ꯆꯥꯕ ꯃꯣꯏ ꯄꯤꯐꯝ ꯊꯣꯛꯄ ꯃꯇꯝꯗꯨ ꯑꯗꯨꯝ ꯄꯤꯅꯩꯀꯣ ꯑꯗꯨ ꯅꯠꯇꯕ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯒ ꯀꯧꯕꯁꯦ ꯃꯁꯤꯁꯨ ꯌꯥꯝ ꯑꯆꯧꯕ ꯀꯩꯅꯣꯝꯅꯤ ꯃꯁꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯤ ꯚꯤꯖꯥ ꯇꯥꯟꯅꯒꯗꯧꯁꯦ ꯃꯥꯏ ꯅꯪꯅ ꯆꯠꯂꯤꯕ ꯚꯤꯖꯥꯁꯦ ꯀꯔꯤ ꯚꯤꯖꯥꯅꯣ ꯍꯥꯏꯕ ꯑꯃ ꯆꯪꯉꯦ ꯄꯔꯐꯣꯔꯃꯦꯟꯁ ꯚꯤꯖꯥꯔꯥ ꯇꯨꯔꯤꯁ ꯚꯤꯖꯥ ꯑꯣꯏꯅ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯑꯥꯗ ꯄꯔꯐꯣꯔꯝ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯀꯦꯇꯥꯒꯣꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯅ ꯐꯥꯔꯁ ꯑꯩꯒꯤ ꯇꯨꯔꯁꯦ 2006ꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯖꯄꯥꯟꯗꯅꯦ ꯑꯣꯁꯥꯀꯥꯗ ꯃꯥꯁꯦ ꯏꯟꯗꯤꯌꯥꯗ ꯁꯤꯇꯥꯔ ꯇꯝꯕꯅꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯖꯄꯥꯟꯗ ꯃꯥꯁꯦ ꯌꯥꯝꯅ ꯑꯐꯥꯎꯕ ꯀꯩꯅꯣꯝꯃ ꯑꯣꯏꯔꯤ ꯑꯣꯁꯥꯀꯥ ꯔꯤꯖꯟꯁꯤꯗ ꯃꯥꯁꯦ ꯁꯤꯇꯥꯔ ꯇꯝꯅ ꯀꯜꯀꯇꯥꯗ ꯑꯩꯈꯣꯏꯁꯦ ꯊꯦꯡꯅꯈꯤꯕꯅꯦ ꯑꯗꯨ ꯄꯨꯡꯒꯁꯦ ꯃꯥ ꯑꯗꯨꯝ ꯇꯝꯒꯦꯗꯅ ꯄꯨꯡꯒꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯀ꯭ꯂꯤꯞ ꯃꯆꯥ ꯃꯆꯥ ꯌꯥꯎꯕꯅꯦꯕ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝꯗꯨꯗ 2006ꯁꯤꯗ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯏꯅꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯄꯥꯏꯅꯁꯦꯕ ꯃꯇꯝꯗꯣ ꯑꯩꯅ ꯆꯠꯄꯗ ꯗꯣꯀꯣꯃꯣ ꯀꯥꯏꯅꯅꯦ ꯃꯣꯏ ꯃꯣꯕꯥꯏꯜꯁꯦ ꯃꯣꯏ ꯑꯁꯤꯒ ꯇꯧꯔ ꯑꯗꯨꯒ ꯅꯝꯃꯛꯄ ꯀꯩꯅꯣꯗꯨꯅ ꯌꯥꯝ ꯐꯖꯕꯗꯤ ꯑꯣꯏꯗꯦꯕ ꯇꯧꯕꯅꯤ ꯑꯗꯨ ꯃꯥꯅ ꯑꯩꯁꯦ ꯑꯍꯥꯟꯕ ꯏꯟꯚꯥꯏꯠ ꯇꯧꯕꯅꯤ ꯑꯗꯨꯒ ꯁꯤꯇꯥꯔꯒ ꯄꯨꯡꯒꯒꯤ ꯀꯝꯄꯣꯖꯤꯁꯟ ꯑꯃ ꯁꯦꯝꯃꯦꯀꯣ ꯑꯩ ꯇꯣꯉꯥꯟꯅ ꯄꯨꯡ ꯑꯃ ꯂꯩꯖꯔꯦ ꯁꯤꯇꯥꯔꯒ ꯄꯨꯡꯒꯤ ꯀꯝꯄꯣꯖꯤꯁꯟ ꯑꯃ ꯃꯣꯏ ꯁꯦꯝꯃꯦ ꯁꯦꯝꯃꯤꯕ ꯀꯝꯄꯣꯖꯤꯁꯟꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯔꯤꯗꯝ ꯃꯅꯤꯄꯨꯔꯤꯒꯤ ꯇ꯭ꯌꯨꯟꯗ ꯑꯅꯝꯕ ꯃꯥꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯒꯤ ꯃ꯭ꯌꯨꯖꯤꯛꯀꯁꯦ ꯇꯥꯛ ꯈꯣꯠ ꯇꯧꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯝꯕ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯇꯨꯔꯒꯤ ꯆꯠꯄꯗ ꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯃꯥꯏ ꯇꯧꯕ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯃꯌꯥꯝ ꯐꯦꯁ ꯇꯧꯔꯝꯒꯅꯦꯅ ꯑꯗꯨꯝ ꯈꯜꯂꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯃꯥꯏ ꯇꯧꯕ ꯑꯩ 2013ꯒꯤ ꯑꯃꯦꯔꯤꯀꯥ ꯆꯠꯄ ꯃꯇꯝꯗ ꯑꯣꯏꯃꯜꯂꯦ ꯑꯁꯤ ꯑꯍꯥꯟꯕꯗꯒꯤ ꯍꯥꯏꯔꯒꯦ 2006ꯗ ꯑꯩ ꯑꯍꯥꯟꯕ ꯖꯄꯥꯟ ꯇꯨꯔ ꯆꯠꯂꯦ ꯖꯄꯥꯟ ꯇꯨꯔ ꯆꯠꯄꯁꯤ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩ ꯏꯟꯗꯤꯌꯥꯗꯗꯤ ꯑꯗꯨꯝ ꯇꯨꯔ ꯇꯧꯏ ꯑꯩ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯕꯛ ꯇꯧꯔꯤ 2006ꯁꯤꯗ ꯑꯩꯁꯦ ꯏꯟꯗꯤꯌꯥꯗ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯑꯦꯇꯦꯟ ꯑꯣꯏꯔꯀꯥꯟꯗ ꯂꯥꯁ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯣꯜꯀꯇꯥꯗ ꯑꯣꯏꯌꯦ ꯀꯜꯀꯇꯥꯗ ꯁꯣ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯇꯝꯗ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗ ꯖꯣꯙꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯅ ꯀꯜꯀꯇꯥꯗ ꯌꯥꯝ ꯁꯤꯗ ꯑꯩ ꯄꯣꯠ ꯆꯩ ꯍꯥꯞꯆꯤꯜꯂꯒ ꯑꯩꯁꯦ ꯁꯥꯏꯠ ꯑꯞ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯃꯇꯨꯡꯗꯗꯤ ꯇ꯭ꯔꯦꯟ AC ꯆꯠꯄꯈꯩꯁꯦ ꯄꯨꯔꯥ ꯋꯥꯈꯜ ꯑꯃꯅꯦ ꯑꯩ ꯃꯇꯨꯡꯗ ꯁ꯭ꯂꯤꯄꯔꯅꯦ
साइड अपर से मखा से पुंग से बेग से थमगा पुंग 13 मखा ट्रेन का खल थम तुम्दोखरे तुम्दोगा अयुक मंगालप स्वाइद बेग उब्रांगरे Kung su kay jule. पुंग दिलेरमे चेन पुंग दिलेरमे Kung le ram. पुंग दिलेरमे बेग से उब्रांगरे ट्रोली से उब्रांगरगा मथा साने पासपोर्ट के गासो याव ट्रेन से मतम गया जौदिको धनबाद करीनो स्टेशन में कितने नियम में थोकरे मसे कलकत्ता का वेस्ट बंगाल का कनोगी मरक हो गए बिहार का सी मरक हो गए सिदाई मांगो है आई खुदक रेलवे पुलिस रिपोर्ट तौले मैं आने कदवा नंग पुंग गया खंगई न अदु पुलिस तौले अदुम तौनारे ना उपाय लेते तौदो तौरमे तौरकांदा आई करीम यावदे न साइ सेल लिबो फिरोन दुगा कनोगी बदने पुंग बदा ए राजस्थान यावले आई यूनिवर्सिटी ले यावले यूनिवर्सिटी हम तुम पासपोर्ट हम मांग रहे वखन नुआते पुलिस एफआईआर तौसिरा खोचिरा न वाइसे वखन खनबा अदुदि आई रेलवे दस तो कमाई तौबो याबो तौना कनो तौरे युमदगी कनो होतलाय फोन तौरे सुमाय तौना नंग ची होलाय था अमा निगी मतुंगी वाली न ऐसे पासपोर्ट मांगे मथा चाले गन कई चेन वागो मतम दो कोई मोबाइल कनो से लेथे ए थारो मुथाले थांगो यमदे पासपोर्ट ऑफिस की ची होले में कमाई तो सारी पासपोर्ट खुला पासपोर्ट से खुला बसना मो अते अते लोय लहर पासपोर्ट से कोई रेलवे पुलिस के आरपीएफ ममांग से थादा थमा में पुलिस थाना Kuran masih apa program. प्रोग्राम के याम तो नहीं है कोई कलकत्ता दा कोई लोकल ट्रेन का में खुला लिसिंग के खुला का बेग से खुला लेना भाई मथौ ता को लहर लेना गाड़ी से संग थारपा सो चबुनम थाजलक मैं हम तो लोगन जो ए जो समान थोंगे पासपोर्ट से आरपीएफ ना लवर मत रेलवे पुलिस ना अमो ए गुवाहाटी की पासपोर्ट ऑफिस का थारे गुवाहाटी ऑफिस की एगो दो चिठी लापा अगर तो ए चलो लौरे लौरगा इकुई को हेक लौरगा निमिनि मुति गुवाहाटी लेरमिनो तो ए तो पासपोर्ट लौर कलकत्ता हलिने ngadi ke no sakade rasan sakade ti lambi do ma japan tunga lim fix हम पासपोर्ट मांग हेक फंगा पगल ए तादो इसेमा ना इगी इमान ना जापान की मान सीधा गंगे वाई को फोन तो ना काय ले गए स्वाई तू चले तू लोइना खन तो नि कोले ना तू पासपोर्ट मांग स्वाई ले ले फरे नंग ता अदु दुता नंग स्केड्यूल म सेमो नंग आदा खरने ले तारे जाम नि मित्रा वाली कुन तो तारे प्रोग्राम मा खक छिन ने ता ता अदु तू सिमा अवा ले नुवाई बाय तारे इंडिया मनु जिम लेना ए 2013 के अमेरिका सब जिना अखोजे सूर्य कृष्णमूर्ति ना माजे इंडिया तक इन द वर्ल्ड हाई तरह का अफा ऑर्गेनाइजेशन मा 365 days ता 365 days माई फेस्टिवल तो वैसे इंडिया दा तरंगनी इंडिया दा फम बनी तरंगनी हाय मलेशिया दा तरंगनी माय माई के मा चैनल से मागे टूर म को इसा कदो सी मागे माई इंडिया टूर म को चलु ये तो जे हलक पसी का माई स्केड्यूल से कमाई तो लगे दा ए टूर से कोई प्रोग्राम मशीन से hayang halaga do ko ngasi gumba tasan na tu ang potential ora pala ni no mani ni koi na leslam no ni ga ya wakhala ya wala apang phang cha khare train ni mo de jam phang de phang da le chala sila ko tungi mari ne matam no ni yang ni chennai dagi keno dagi kerala dagi chennai ko la hinga lambi tar ga di phang chennai dagi kolkata bu la wala kha jana bathroom na siga live ko ko mari ko na ne ja ko ge keno to bu se kari ko mo ten ka pagam kar mai da actually के ग्रुप हम सुले ना मो ने तौदना तुम लाग मिनरे अदु जो हेक लाग पगा लंबी दे दम अजे वासर बुतो ए कलकत्ता के जो बाथरूम पा तुम को करा बुलाई दो ये उका ने मा दे फोन दे स्वाना अमेरिका से ने मैं नाम से ग्रुप तो अदु मरी दो अमेरिका से Dari wai sa wabu waru rati ito pa wa ba mi kalai. Koi gi huji ko jana mapan chalu ram matunga. Koi gi sigai siga local da jari bonda. Jing nata sankirtan gi koi gi siga sadda karma long dong siga wala huji siga thawai tang gauna sonda mo koi gi lai baki seba na ke no taw. Sigi matang siga koi gi huji jana kai haning bada natraga na koi nata sankirtan gi ko. Ana lai ram siga koi huji lai siga kari on ba ma lak para. Siga se ऐसे पाए दे बय पैसा न ने बा फोन gi yam na kan to ba hoi matung ina kha on mo dom nei ba aduga ongi ba punam na ta sangatan gi kan on gan ju ai sai mamang da pan ma rut na am da rut na sangatan na ta sangatan on ma tam ai ju dum dai sini hogi ai si kip to do sunga de ai phana stage ta ne ai je ke no ga su ai head rut chidin da ta sangatan ni na the living art ne कोई art से मुझे जो होता है art
ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯒ ꯃꯥꯟꯅꯗꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯑꯥꯔꯠ ꯑꯃꯅꯦꯕ ꯊꯥꯏꯅ ꯅꯤꯡꯊꯧ ꯃꯇꯝꯗ ꯑꯗꯨ ꯇꯧꯔꯝꯃꯤ ꯂꯣꯏꯈ꯭ꯔꯦ ꯃꯨꯠꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯅꯧꯅ ꯄꯨꯊꯣꯔꯛꯄꯅꯦ ꯑꯗꯨ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯤꯕꯤꯡ ꯑꯥꯔꯠ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏ ꯖꯒꯣꯏꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯑꯗꯨꯅ ꯁꯤꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯑꯣꯟꯕꯗꯤ ꯍꯣꯏ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯑꯣꯖꯥ ꯃꯔꯨꯑꯣꯏꯕ ꯑꯩꯒꯤ ꯉꯁꯥꯏꯗꯒꯤ ꯍꯪꯖꯒꯦ ꯈꯟꯖꯕ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯑꯃꯇꯪ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯤꯜꯁꯦ ꯅꯥꯇ ꯁꯪꯀꯤꯔꯇꯟꯒꯤꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡ ꯈꯪꯗꯦ ꯃꯁꯤꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯃꯣꯏꯅ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯑꯣꯏꯕꯒꯤ ꯀꯔꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯇꯧꯔꯒ ꯃꯣꯏ ꯇꯨꯡ ꯁꯥꯡꯅ ꯃꯣꯏꯒꯤ ꯂꯝꯕꯦꯟ ꯑꯣꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤꯁꯦ ꯑꯃꯨꯛꯇꯪ ꯈꯪꯖꯅꯤꯡꯉꯤ ꯃꯁꯤ ꯈꯨꯝꯕꯁꯨ ꯂꯨꯏ ꯍꯪꯉꯤꯕꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯀꯣꯏꯁꯟꯅꯦꯕ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔꯗ ꯏꯁꯥꯅ ꯁꯦꯝꯒꯗꯧꯅꯦꯕ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯇꯝ ꯑꯃꯗ ꯄꯨꯡꯁꯦ ꯇꯧꯕꯁꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤꯅꯦꯅ ꯈꯟꯅꯔꯝꯃꯦꯕ ꯑꯩ ꯃꯗꯨ ꯂꯥꯏꯔꯤꯛ ꯈꯔ ꯑꯣꯏꯗꯦ ꯄꯨꯡ ꯇꯝꯍꯜꯂꯣ ꯀꯥꯏꯅ ꯌꯥꯝ ꯇꯧꯅ ꯏꯚꯟ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯅꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯀꯣꯛ ꯂꯩꯕ ꯃꯤꯅ ꯄꯨꯡ ꯇꯧꯔꯛꯄ ꯏꯁꯩ ꯇꯧꯔꯛꯄꯁꯦ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯃꯌꯥꯝꯅ ꯇꯔꯥꯔꯛꯇ ꯐꯥꯕꯗꯣ ꯃꯥ ꯑꯅꯤꯔꯛꯇ ꯐꯥꯈꯤꯅꯦ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯐꯕ ꯃꯤꯁꯦ ꯃꯥ ꯑꯁꯣꯝꯗꯁꯨ ꯑꯗꯨꯝ ꯐꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣꯝꯈ ꯑꯩ ꯑꯗꯨꯝ ꯍꯥꯏꯌꯦꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯀꯜꯀꯇꯥꯗ ꯂꯩꯔꯀꯥꯟꯗ ꯑꯉꯥꯡꯁꯦ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯁ꯭ꯀꯨल ꯊꯣꯛꯈꯤꯕꯁꯦ ꯃꯃꯥꯅ ꯑꯗꯨꯝ ꯄꯨꯔ ꯆꯠꯂꯅꯤ ꯃꯥ ꯁ꯭ꯀꯨꯜꯁꯤꯗ ꯃꯥ ꯂꯥꯞ ꯂꯥꯞ ꯇꯝꯅꯕꯁꯨ ꯂꯩꯅ ꯁꯤꯗ ꯇꯧꯔ ꯃꯃꯥ ꯃꯌꯥꯝꯁꯤꯅ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯡꯗꯨꯒ ꯚꯔꯥ ꯂꯧꯅꯕ ꯂꯩꯅꯕ ꯌꯥꯎꯔꯤꯅꯤ ꯃꯆꯥꯁꯦ ꯁꯨꯇꯤ ꯊꯥꯔꯅꯤꯀꯣ ꯃꯣꯏ ꯇꯤꯐꯤꯟꯗꯣ ꯆꯥꯔꯅꯤ ꯆꯥꯔꯨꯔꯒ ꯄꯨꯡ 3ꯗ ꯁꯨꯇꯤ ꯊꯥꯔꯦ ꯈꯜꯂꯣ ꯅꯪ ꯄꯨꯡ 4ꯗꯒꯤ ꯖꯒꯣꯏꯒꯤ ꯀ꯭ꯂꯥꯁ ꯂꯩ ꯅꯠꯇ꯭ꯔꯒ ꯅꯪ ꯄꯨꯡ 4ꯗꯒꯤ ꯏꯁꯩꯒꯤ ꯀ꯭ꯂꯥꯁ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯃꯣꯏ ꯑꯗꯨꯝ ꯇꯝꯍꯜꯂꯦ ꯏꯁ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯑꯐꯕ ꯃꯤꯅ ꯁꯤ ꯌꯥꯎꯔꯨꯅꯨꯒ ꯍꯥꯏꯗꯦꯕ ꯁꯤꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯔꯨꯇꯤꯟꯁꯤꯒ ꯑꯗꯨꯝ ꯇꯧꯔꯝꯃꯤꯕ ꯐꯥꯎꯕ ꯐꯥꯎꯗꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯃꯥꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯇꯧꯒꯦ ꯑꯗꯨꯅ ꯇꯣꯉꯥꯟ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅꯁꯨ ꯂꯧꯕ ꯌꯥꯏ ꯑꯩ ꯂꯧꯕ ꯌꯥꯔꯣꯏ ꯄꯣꯠꯁꯦ ꯈꯪꯅ ꯂꯣꯏ ꯂꯧꯅꯕ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯄꯨꯡ ꯌꯩꯔꯒꯇ ꯐꯥꯎꯕ ꯌꯥꯕ꯭ꯔꯥ ꯀꯥꯏ ꯍꯪꯉꯛꯄ ꯀꯥꯡꯕꯨꯗꯧꯅꯦ ꯅꯪꯅ ꯄꯨꯡꯅ ꯅꯠꯇ꯭ꯔꯒꯁꯨ ꯅꯪꯒꯤ ꯔꯤꯗꯝꯁꯤꯅ ꯇꯧꯔꯒ ꯅꯪ ꯃꯌꯥꯝ ꯇꯧꯔꯒ ꯅꯪ ꯄꯔꯀꯁꯅꯤꯁ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯏꯁꯩ ꯁꯛꯄ ꯍꯥꯏꯔꯒꯦꯀꯣ ꯏꯁꯩ ꯁꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯑꯩꯅ ꯆꯥꯏꯗꯣ ꯁꯣꯁꯦꯜ ꯃꯤꯗꯤꯌꯥ ꯃꯇꯝꯅꯦꯕ ꯅꯪꯒꯤ ꯐꯣꯛꯇꯣ ꯐꯖꯅ ꯈꯪꯗꯣꯛ ꯅꯪꯅ ꯐꯣꯛꯇꯣ ꯑꯣꯏꯅ ꯁꯛꯅꯤꯡꯉꯒꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯑꯇꯣꯞꯄ ꯀꯩꯅꯣꯒꯁꯨ ꯅꯪꯅ ꯈꯪꯉꯤꯕ ꯄꯣꯠꯁꯦ ꯁꯤꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯂꯤ ꯏꯟꯗꯤꯌꯟ ꯍꯤꯟꯗꯨꯁꯇꯥꯅꯤꯒꯨꯝꯕꯒꯤ ꯃꯥꯒꯤ ꯏꯁꯀꯤꯜꯒꯤ ꯄꯣꯠꯁꯤ ꯐꯖꯅ ꯈꯪꯗꯣꯛꯄꯤꯔꯣꯀꯣ ꯑꯗꯨꯒ ꯑꯅꯤꯁꯦ ꯇꯧꯔꯒ ꯅꯪ ꯑꯇꯣꯞꯄ ꯐꯣꯔꯦꯟꯅꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦꯀꯣ ꯁꯤ ꯇꯧꯔꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯆꯠꯄ ꯌꯥꯏ ꯁꯤꯅꯁꯨ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯑꯦꯖꯨꯀꯦꯁꯟꯒꯤ ꯃꯑꯣꯡꯗ ꯅꯪꯒꯤ ꯍꯧꯖꯤꯛ 12ꯀꯤ ꯃꯇꯨꯡꯗ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯈꯪꯗꯦꯀꯣ ꯗꯥꯟꯁ ꯈꯪꯗꯦ ꯑꯦꯅꯤ ꯑꯥꯔꯠꯀꯤ ꯐꯣꯔꯝꯁꯤꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕ ꯌꯥꯏ MA ꯇꯧꯕ ꯌꯥꯏ PhD ꯇꯧꯕ ꯌꯥꯏ ꯔꯤꯁꯔꯁꯇꯤ ꯇꯧꯕ ꯃꯇꯨꯡꯗ ꯅꯪ ꯃꯊꯪ ꯃꯊꯪ ꯀꯩꯅꯣ ꯇꯧ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯑꯅꯝꯕ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯑꯥꯔꯠꯀꯤ ꯀ꯭ꯂꯥꯁ ꯑꯃꯃꯝ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯑꯩꯈꯣꯏ ꯁꯝꯅ ꯖꯒꯣꯏ ꯈꯪꯗꯦ ꯃ꯭ꯌꯨꯖꯤꯛꯀꯤ ꯀ꯭ꯂꯥꯁꯁꯦ ꯁꯤ ꯑꯣꯏꯅ ꯍꯥꯞꯄꯦ ꯃꯇꯝ ꯑꯩꯈꯣꯏ ꯐꯪꯉꯛꯄ ꯌꯥꯏ ꯁꯤ ꯀꯩꯒꯤ ꯀꯩꯅꯣ ꯇꯧ ꯏꯁꯥꯅꯕꯨ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯁꯤ ꯀꯦꯔꯤꯌꯔ ꯃꯤꯁꯟ ꯂꯩ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯄ ꯃꯌꯥꯝꯗꯁꯨ ꯅꯍꯥꯔꯣꯜꯗꯁꯨ ꯑꯣꯖꯥꯅ ꯀꯔꯤ ꯃꯦꯁꯦꯖ ꯑꯣꯖꯥꯒꯤ ꯇꯔꯐꯇꯒꯤ ꯃꯦꯁꯦꯖ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯄ ꯑꯩꯁꯨ ꯀꯩꯁꯨ ꯑꯍꯟ ꯅꯠꯇꯦ ꯑꯉꯥꯡꯅꯦꯕ ꯑꯗꯣ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯌꯦꯡꯉꯤꯕ ꯃꯌꯥꯝꯒꯤ ꯑꯗꯨꯅ ꯁꯣꯁꯥꯏꯇꯤꯗ ꯂꯩꯕ ꯃꯌꯥꯝꯒꯤ ꯑꯩꯒꯤ ꯃꯦꯁꯦꯖꯁꯤꯅꯃꯛ ꯀꯩꯅꯣ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯤꯡꯀꯤꯡ ꯑꯩꯅ ꯈꯟꯖꯔꯤꯕ ꯀꯩꯅꯣꯁꯤꯗꯤ ꯁꯣꯁꯥꯏꯇꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯉꯥꯛ ꯁꯦꯟꯅ ꯊꯝꯕꯒꯤ ꯃꯊꯧꯅꯤ ꯁꯣꯁꯥꯏꯇꯤꯁꯦ ꯀꯃꯥꯏꯅ ꯉꯥꯛꯀꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯕ ꯁꯣꯁꯥꯏꯇꯤꯁꯦ ꯉꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯔꯝ ꯑꯍꯜ ꯂꯃꯟꯅ ꯆꯠꯊꯔꯝꯃꯤꯕ ꯄꯣꯔꯝ ꯃꯁꯤꯗ ꯉꯥꯛꯄꯤꯕ ꯁꯤ ꯉꯥꯛꯄꯁꯤꯅꯦꯕ ꯁꯣꯁꯥꯏꯇꯤ ꯁꯤ ꯉꯥꯛꯑ ꯆꯠꯂꯒꯗꯤ ꯇꯨꯡꯗꯁꯨ ꯑꯩꯈꯣই ꯃꯤꯒꯤ ꯃꯤꯈꯥꯁꯨ ꯄꯣꯜꯂꯣꯏ ꯍꯥꯏꯕꯗꯤ ꯃꯤꯈꯥ ꯄꯣꯜꯂꯣꯏ ꯍꯥꯏꯕꯁꯦ ꯃꯥꯏ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯑꯩ ꯄꯣꯠꯇꯣ ꯃꯥꯡꯗꯣꯛꯈ꯭ꯔꯒꯗꯤ ꯃꯤꯅ ꯇꯥꯡꯖꯒꯗꯣꯏꯅꯦꯕ ꯃꯗꯨ ꯑꯣꯏꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯤꯕ ꯄꯣꯔꯝꯁꯦ ꯁꯤ ꯀꯥꯏꯍꯟꯕꯤꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯒꯤꯁꯨ ꯆꯦꯅꯦꯜ ꯑꯃ ꯂꯩꯖꯩ ꯀꯩꯅꯣ ꯇꯧꯅ ꯕ꯭ꯔꯖꯦꯟ ꯀꯨꯃꯥꯔ ꯄꯨꯡ ꯕ꯭ꯔꯣꯖꯦꯟ ꯀꯨꯃꯥꯔ ꯄꯨꯡ ꯍꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯆꯦꯅꯦꯜ ꯂꯩ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ
ꯁꯤ ꯄꯨꯡꯒꯤ ꯈꯪꯗꯦ ꯇꯣ ꯆꯠꯄꯒꯤ ꯀꯔꯤ ꯀꯥꯁꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯥꯡꯒꯠꯂꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯗꯀꯥꯁꯁꯤꯒ ꯑꯣꯖꯥꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯑꯣꯖꯥꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯄꯣꯗꯀꯥꯁꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ SS ꯖꯔꯤꯕꯣꯟ ꯕ꯭ꯂꯣꯛꯁꯄꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯐꯦꯁꯕꯨꯛ ꯄꯦꯖ SS ꯖꯔꯤꯕꯣꯟ ꯕ꯭ꯂꯣꯛꯁꯄꯨ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯄꯣꯗꯀꯥꯁꯁꯦ ꯖꯔꯤꯕꯣꯟ ꯄꯣꯗꯀꯥꯁꯁꯦ ꯁꯤꯗ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯔꯒ Don't get it.